अहानबदा हौजिक फाउबगी मरुइबा पाउसिंग थमजरी CAB चनबा यारोय अखोय मिकअप थोकलसी हाइना मफम कयादगी खिंगलखिबा कांगसिगी मखोलना तंपाकी डिस्ट्रिक्ट सिंगदा पुमनिन निनख्रे मिनिस्टर अमित शाह ना ताद्रबदी नॉर्थ ईस्ट की मियामना अखोयगी येलहोमी सिंगबु कंजनबा अपाम लमीदा चटखिबा ताबनी हाइना नेफिप की कन्वेनर युंगथौजा लांचाना हाइख्रे बोरा मनुंगदा अमदी ब्लैंकेट की बैग मनुंगदा हपचिलगा लोतुना पुरकपा मसिंग यामलबा WY टैबलेट अमदी ब्राउन शुगर के कोनना मियोय अमा असम राइफल्स ना फागत पंगमख्रे ngasi ayuk Richter scale mari dasmik mapan yongna yuhar hakre dukan ningkhai bagi thongdokta sinmi ani soktuna aruba pibamda laikanakre Kurumzari Times of Manipur gi nungthil paumi eng tabir punamakpu ARUNBALA taram nokchuri hauzik fawbagi maruiba pausing miyamda sandokna pijari awang nongpok Bharat taleriba state singi miyamna citizenship amendment bill gi mayokta khongjang sangsinkre lamdam asida su men pekelising makhada miyamna amadi mahairoi singna khongjang sangsinkhe khongjang manungda miyamna CAB chatnaba yaroi aikhoi mikap thoklasi haina mafam kayadagi khinglakiba kangsigi makholna tampaki district singda pumnin ninkre ngasi ayuk pung 10:30 makhairom tarakpa matamdagi miyamna hongnaruba tawdana masa masagi sinpham thadoknaduna lambida thongnaraktanwa mafam da lairamba पोचै सिंगदा अपाई अपाइबा पोचै सिंग सिजिनदुना कांगसी खिंगबग लोइनना CAB गी मायोक्ता लेफ्टली हाइबगी स्लोगन लाउबग लोइनना ह्यूमन चेन सेमदुना खोंजंग संगसिनखे मणिपुरी मारा Khwairambon Kaitel Phambi Ima Singnasu Masa Masagi Sintha Thadokuna Lambi da Thoraktuna Khongjang Sangsinke Khongjang Aduda Lambi da Lakiba Miyam Nasu Sarugyaki Amadi CAB Chatnaba Yaroi Haiba Kholau Singsu Lauki Khongjang aduda saruk yakiba menpek ki convener Yumnamsa Dilip Kumar na mamang thagi kunmanga da Kohima da pangthokiba North East Forum for Indigenous People gi mifom na laukiba warep ki matung inna ngasidagi awang nongpoki state singda ngasidagi hauna chap manaba pungpham da Khongjang sangsin bani makhata na su lepalaitana Khongjang kaya sangsin khigani amadi matam gi matung inna miyam da Khongjang sing lepthorakani haiki Mahairoi singna college छात्र की college की छात्र सिंगना मागी ओइबा स्कूल की college की institution सिंगी अमसुंग दुकान की फंबा सिंगना कैथेन फंबा सिंगना मागी दुकान की ममांग दा कैथेल की ममांग दा थोरक लगा असिगुम्बा 11:30 दगी असिगुम्बा क्लेरन कॉल असे मियाम की मेकअप थोकने हाइबगी मेकअप थोकनानबा अमसुंग CAB की मायोक दा लेपी हाइब खंगनानबगी बेल असि खंगदना मियाम असि याकाइबनी असिगुम्बा खोंजंग असि ngasi दगी हौरगा लेपतना चंगसिनगनी अदुगा मतम की ओइना चंगसिनगदबा तोंगान खोंजंग अदुदी मतम चाना लाउथोकतरकनी असिगुम्बा मेनपेंगना सिल्लिबा खोंजंग असे North East State Singda CAB चटनबा यारोय हाइबगी अकनबो खोलाव अदुनी North East Forum for Indigenous People की convener Ningthauja Lansana ngasidagi North East की मियामना CAB यानिंगदे हाइबा उतुना खोंजंग संगसिलबा फावबदा Union Minister Amit Shah na tadrabadi North East की मियामना अखोगी येलहोमी सिंगबु कंजनबा अपाम्बा लंबिदा चटखिबा ताबनी हाइखे then we have to decide our own future in our own way. Indiana
mitop singbu yellow midagi hena nungsi haiba khudam pire haidna khoi khangani Khongjang asi Johnstone Higher Secondary School, CC Higher Secondary School, Manipur University, Universal Academy Singjama yauna tongan ba mahiloi sang singi mahiroi singnasu school singi get mamangda Khongjang sangsin ke Thoubal, Bisenpur, Kaksing, Imphal East amadi Imphal West ki mafam kaya dasu miyamna Khongjang sangsin ke Namdulong Women's Society amadi Youth Club Namdulong da Khongjang sangsin ki hiang thang tarahai konjingi maitei pangal singnasu hiang thang da Khongjang sangsin ki Khurai Haikru Makhong Khumidok Bazar dasu Jamia Misbahul School ge mahiroi singnasu Khongjang sangsin ke The Northeast Forum for Indigenous People NEFIP ki makhada ngasi menpek na mapung oiba thaudang loduna lamdamasida CAB gi mayokta pak sana sangsiliba Khongjang asibu sogoladuna punsi kethel apun balup amadi thangmeibal auto union khusam naduna ngasi nagamapal paring dasu kethel phambi ima evel singna human chain semduna CAB 2016 lamdamasida chanahanba yaroi haiduna yaningdaba kholau kayasu lauke Sangai Pro Kabui Khul dasu Khul adugi miyamna CAB awang nongpok lamdamda chatnaba yaroi haiduna wakat Khongjang sathaki Khongjang aduda withdraw CAB 2016 from Northeast India stop racial war upon Mongolian Asian people amadi Manipur imana yaifare haibna thaba placard sing sizinaki loinana Manipur gi yelhomi kangadabani Manipur da CAB chatnaba yaroi haibna chingba kholau kyasu lauke Manipur People's Against Citizenship Amendment Bill 2016 gi mayokta menpek na sangsiliba Khongjang sing sawatuna nambol apunba maira paibi lufna sinduna nambol kaithenda yaningdaba kholau kya lauke nampal gi thomi sing amadi kaithel phambi ima singna tholaktuna nambol kaithel gi tidim lambi gi mamang thangban nakalda pareng lengduna left ki miyamna Manipur da Citizenship Amendment Bill chatnaba yaro yelhomi kallu Manipur imana yaifare haibna chingba kholau sing lauki district police ki maikai dagi so pamdaba thogdok sing thoktana ba ningthina ngak senke Jiribamgi Congress Bhavan dasu mass public protest against Citizenship Amendment Bill in Northeast India haina thaba banner thetuna Jiribamgi CSO sing yauna wakat mifam phamkhe ngasigi wakat mifam aduda we oppose CAB withdraw CAB unconditionally amadi no CAB in Northeast haina thaba banner su sizinake Khongjang aduda saruk yakiba manpack Jiri gi convener W Dinesh Maitei na hakibada manpack Jiri amadi NEFIP na Northeast ki mafam kudingda ngasi sangsiliba Khongjang asida manpack Jiri na su Khongjang asibu sogoladuna Khongjang asi changsin bani aikhoigi pandam asi phangdriba fauba Khongjang asi makhatana sangsin gigani haike केप की मायोक्ता तंगसिलिबा खोंजंग asi saruk ama oina ngati aboi menpek jiri nasu hariba खोंजंग asi aboi jiri da thanginjabani maroena hoji केप की मायोक्ता aboi notice की sinba thungna hariba केप asi notice sanaba yaroi hariba wafam si aboi jiri su sokoladuna asi maroena खोंजंग asi changsinbani Wakat mifam aduda saruk yakibi nupi gi luchingbi amana sangsiliba Khongjang asi India government na khangbi drabadi makha tabasu ekoi Khongjang asi sathaki gani haike Ayuk pung taramathoi dagi haukiba wakat mifam asida Jiribam district asida laiba community sing leaders amadi CSO singnasu saruk yake menpek amadi nepik na lokol khong na su ko su le Tilhau bora manungda amadi blanket ki bag manungda hapchi laga lotuna purakpa masing yamlaba WY tablet amadi brown sugar ko konana miwai ama Assam Rifles na fagat pangam kre pau asin hai ngarang numidang pung tare rom taba matamda more lambi paringi khudeng thabida
Laiba check posta taranithoi suba Assam Rifles na more dagi Imphal tamna lakpa angoba machugi eco van ama check toba matamda WY tablet lising kun amadi brown sugar kg ahumga gram chahum phagat kibani fagalaba WY tablet amadi brown sugar asi malem gi kaithelda chaurakna Lupa crore taruka lakh humfurom gi oigani potlam sing aduga loinana fagalaba mioi adu Senapati district tagini as Longnom village tagi Mr. Paumilen Haukip chahi kungani pan apokpa otkhomang Haukip kawi mahak fagalaba potlam sing aduga loinana more police station da khusinakre hairi Mamang thagi kuntragi nungtil pung anirom taba matamda achan bigai awang laikai mapag Imphal turenda takiwa khabam maning laikai dagi chahi tarani thoi khakta ngairebi Waikom Kamala Alliance nanawbigi haksang thiba khangdana lairakhiba adu ngasi ayuk pung taruk lom taba matamda asiba haksang oina phangba ngamkre panba yabadi Miyam amadi Manipur Fire Service ki kangbuna Waikom Kamala Alliance nanawbi thibagi thabak chathaduna lakibani laikhidrabi Kamala Alliance nanawbi atopa mamanabi aniga punna sanaminabada khanghoduna turenda takibani mahak hauzik class 5 tamlibi mahairoi amani Manipur ngasi ayuk pung taramathoiga minute yankhaiga mari chatpa matamda Richter scale mari dasmik mapan yawna pangkan kandana yuhar hakre yuhar aduna maram oiduna Manipur gi mafam ayambada chaurakna second taret mok nekhi yuhar hakiba adugi epicenter na Imphal East district ki manung chanba lamlai dagi chaurakna kilometer ahumlom lapa mafamda oiki hairi adum oinamak yuhar haba aduda misimina amadi lanthum mangta kibage pau haujingmaki oinadi laitri Hauzik pau gemertan atenba break amatang lauzari Nupi ekhoi gidi khongthang khuding seksiningai gi seksiningai ngaktani mafam matam khudi makta aina cheksinduna talakli adubu mahausayi khongchatnina khudung thiningai atumak oi Manipur da ahan boina iramda masida sajaba ningol khudo adubu ngasidi akhoi chingna ningai oidre akhoi gi damak Bright Enterprises ki ningol khudo Takadoriba ningol chakobada set innabagi damak quality lairaba ahongba mamalda pinabagi damak sem saduna lairaba Nagamapal ima kaithel opposite ki first floor da laiba Showers boutique showroom inat ki oiba apama makhal gi firol suna phangadaba showroom loinana Christian singi wedding da seasonaba wedding gown su mafam asida phangbigan Nupi kaktagi natana angang sing amadi jeans ki pants shirt half pant coat vest coat kurta pajama faijom kurkur faijom amadi ready made faijom makal suna phangaw mafam Yam nuayo pao mana mafam masida adom adom gi apama design kuding makki order sulokjari amtang lengsin biro khwai Brahmapur Nagamapal ima kaithel gi opposite gi fast food da leriba Showers boutique Break matungda makhataba pau pizari tangna thokpa thodok singi manungda ama oina ngasi konung mamangda nauna sagatpa dukan amagi saijin kintarakpadagi sinmi ani aruba fibamda sokpadagi advance hospital da laikana kre kok thabak amadi pinungi kayat kayada soklaba mioi ani adudi head mystery oiba kairaudagi kisan pukrimayum chahi kungani pan apokpa joylam amadi urup awang laikai dagi jugali oiba sangom sumbam askar chahi kungamanga apokpa helim kawi hairi thodok thokpham dagi phangba pauge matung ina ngasigi thodok asi ayuki pung tara rom taba matamda thokibani dukan asi konung mamang purana rajbari tu dagi thonga Michael gi dukani hana Melody Hotel oiramba adu nauna sagana bagidamak dukan asi shamjinbani ngasi kinthariba asi ngasi dagi tha ani muki mamangda haiduna thamkibani amaromda thabak suminaba urup awang laikai dagi Riyasna TOMTV da fongdorakpada ngasi kintharagliba asi mamangda suramba miwi singna haiduna thamlambani Sariba dukan asigi floor haina nabagi damak yumbuna hairakpadagi aikoi tarukna ngasi dagi thabak suba haunanaba sem sabani adubu haiduna lairamliba asigi ngaklau oiriba wa thaidok thaijin tawbada mathakki aheiba adu kintharakpani haiki Pharmacy sarambaneba pharmacy sari si lauthoga koi satar du ingat kadamina lauthokpa hauba kan sida wa haiba samai wa mari manga lauthokpa hauba kan sida adum pulap punna chatune adagi jalur sina pulap punna tarakpaneba aduga aina hauji satar sigi makhong du jot da ko laga lehobneba aduga mabani na makhada amasina makhada adagi amaduna sagai makhada leibneba aduga punna moeni sinan kibneba aina ya laga lehore aduga
ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯑꯗꯨꯃꯥꯏꯅ ꯃꯣꯏꯅꯤꯁꯤ ꯅꯜꯂꯒ ꯑꯗꯨꯝ ꯂꯩꯔꯝꯃꯦ ꯑꯩꯅ ꯀꯨꯝꯃꯛꯀꯥꯟꯗ ꯑꯗꯨ ꯃꯌꯥꯝ ꯀꯧꯁꯜꯂꯒ ꯃꯤ ꯅꯜꯂꯦꯅ ꯇꯧꯔꯒ ꯑꯗꯨꯝ ꯂꯧꯊꯣꯛꯅꯕꯅꯦꯕ CAB gi matangda ihou houba matamda emotion na hana mangoinarga hobadi aranba oigani tare tara thokna khanna nainaduna afaba khongthang amada achumba khongjang changsinbana pumamaki yaifagni haina kaksing kendra gi MLA Waisu Chandrana haikre wafam ase athum ahaugi asa thaksing fangadaba ima sweet haina mingthonba anoba dukan ama ngasi pauna bazar da hangdokpagi thoramda haikibani mahakna haiki ngasi mafam asida asa thaki dukan ama hangdokliba asina miyamda kanaba kaya piragani dukan asida lairiba potlam sing Manipur gi tampaki mafam singda home delivery tawbagi khudong chabasu laigani haiba asimakna miyamda hena khudong chaba amasu piragani haiki Same of so could win a pair, could win a hybrid sans to cut a dim needna. Basically, the Honorable Sema Homes of Parivan, Natro, and the cabinet ministers in Salaga, not a particular delegation of BJP government delegation Salaga, Prime Minister, Home Minister, me India, Anidu neighbor, Anidu Unatopos immediately Darkar Ibrahim Kali. Lisang Sina Satharakpa Pradhan Mantri Ujwala Yojana scheme gi makhada LPG gas connection pibaki thauram gi saruk ama oina Bisnupur district ki manung chanba Maibam Chingmang Ibudau Loya Lakpa community hall da 24/39 Nambol Maibam Chingmang BJP booth level committee amadi oinam Tanglai Indian Gramin Bitrak Anina Sinduna cooking gas connection yanthokpagi thauram ama ngasi pangthokre thauram adu da BJP Manipur Pradesh ki Vice President retired IPS TS Basanta BJP Nambol Mandal ki Secretary Adjutant retired Headmaster Ais Singhajit Amadi Ward Member and Git Chandrana Athoiba Mithunglen Oike Thauronga Mari Lainana TS Basantana Vote Mayada Miyam ki Seba Taurom Laga Vote Ka Krabam Matungda Miyam Dagi Laithoktuna Chenana Bahotnaba Miyo Edu Afaba Luchingbani Haina Loba Yaroi Haiki Aduga ai samosu IPS rena chahi kayamon I want to say from two sets of Brazilian Seva. I use it on board every car Sugati. I know it board every party in African Honazari, Kaka Singati. I am putting the car, Karamai to the women is seen every other carriers. Other Tobati, a great democracy, Canada, Tunga, I quit the election. I quit the election. Hojik Pau Mertan attend break Amatangalajari. Presenting India's widest range of eco-friendly scooters, Okinawa Scooter. India's longest range and top speed of 75 kilometers per hour. Powered by lithium-ion battery. Government of India famed to certified. Get advantage of deduction of 7% cut in GST for electric vehicle. Can be driven in rain and hail. High-speed electric scooters, pollution-free vehicle, smiles for miles, 20 paisa per kilometer, smooth driving on hills and valley. Loan available, financed by HDFC Bank. For details, please contact Okinawa Scooters Showroom, Wangi Services at Malom Bajar, Imphal West, Manipur, or contact us at 700-5830-142 or 87-877-23780. Break matungda makhataba pau bizari Jiribam district ki Vidyanagar da Youth Affairs and Sports YAS department ki makhada lairiba multi sports complex ki matik chaba infrastructure lairaba su district sports officer DSO laitabana afaba sanaroi sing puthokna ba honabada khudong chadaba kaya mayokna duna laire haina All Jiribam United Club Association Azuka ge vice president M Premchandra Fongdurakli mahakna makha taraduna hojik Jiribam asi district ama oirabanina
Yas Department na District Sports Officer DSO ama thambiduna Jiribamgi sanaroi singbu yamna mating thokna sanaba ngamnanaba laingakna thorang lokhatpiu haike. Youth Affairs and Sports Department Jiribamgi Superintendent M. Tilok Singh na haibada ingsok lisingani kataraga tarukta matamadugi Chief Minister Okram Ibobi Singh na Youth Affairs and Sports Department Office asi sangarambani ngasi faubada staff taruk lairi adudagi Superintendent amana DDO oiduna lairi hostel indoor hall amadi infrastructure fazana laire maram aduna hauzik Jiribam asi district ki thakta lairabani na district sports officer DSO ama thambiu haike. Laibak sigi singthaningai oiba miyamgi da makka thokpaga loinana thabak tawriba saknai raba mioi singtada chahi kudingi piduna lakpa Indian Legend Award 2019 pinanaba khangatpada Manipurdagi lamyanba group ki finance ki chief managing director Laimuzam Pratap Yarakle Delhi da West Oba Transpire Solution Private Limited na pigadoriba lamjiningai oiba award asi tha asigi chechat tarago humdoida Dindayal Upadhyaya Auditorium Dwarka New Delhi da pangthokpa thoram amada laibak sigi saknai raba Major General GD Baxi amadi saknai rabi Bollywood actress Mahima Chaudhary anina Laimuzam Pratap da khusinagani Sonotech Video DD News INI ZNN amadi Air Foundation na sponsored oiduna pangthokodariba award distribution ceremony asida laibak sigi masaknai raba mioi kyasu sarugyagadawri Prithibigi sel tungi fibam asi achoba samesya kaya mayok naba haure haina Singapore gi Deputy Prime Minister Heng Swee Keat na fongdokre New Delhi da pangthokliba World Economic Forum gi India Economic Summit da Deputy Prime Minister na globalization dagi amuk halakpa thuba matamda technology gi ahongba kaya lakpa amadi lairiba lanthunga Lakliba income ga chanadaba kaya asina prithivigi sel thungi fibam asi choksinanabagi achoba maramni haina fongdoki masigi mathakta US amadi China gi marakta lairiba trade war asina hena chaitheng piri haike ngase ayuk phongnakiba pause singda kari kari maru eba pau yoribage habdu mem punamu meng taminasi Lamjingba Times Chief Minister TH Biswajit akanana unakre Finance Biswajit apiraba yai Mafung fava lunan bagi pandamadu fangnaba honasi Nazma Heptula Sangai Express CAB gi mayokta mahiroi singna su khongjang changsin gadawri Mitop masak khangdok pagi khongjang haukre Pukning amasung haksang lunana thamsi Governor Pokna Form National Cleanliness Day pangthokre Mahatma Gandhi miyoiba khunaida ingtappa nungsisanaba puraknabagi damakta leplamba lusingba amani Governor Mahiloisang Singh sengbatnaba lupa koti chamari marifu pirakle Aikhoi mipal tangdana hingba ngamnaba wakhal khanba matam oire RK Ranjan ngasi wari sanabade loikre Central Leader Singh Imphal da athubada laknaba yari Naharol gi thongdang mipum khudimak pu manaba mityeng amada yengba Mahatma Gandhi gi wakhalon hawjiki mirolna tung ilaga chatpa mathau tai Governor Chief Minister N. Birena Amit Shah ga unakre Dissident MLA Minister Singh yasinaba puraknabagi matangda khanakre CAB gi mayok tengasi miyam na ayuk pung 13 dagi lambi da kholaw lawduna khongjang changsin gani mahiroi lupsi BSc gi parikya gi result da fail oire haiba mahiroi ani amuk hana pakhumse yenglubada mari suba amasung manga suba position taramle sana leiba phammunabagi lan Amit Shah na nakal animak themlaga thadorkle Manipur da thokliba plastic fataba sing dalmya cement na lawrga hairakle Matam chupada lunana lainanaba firep laurasi Governor Fail oire haina lawthokluraba mahiroi ani position da yawramle Isel Express Manipurna National Cleanliness Day state ki thakta pangthokre Gandhiji asi malem gi singthangai oiba lusingba singge marakta tomthin ngalibani Heptula Manipur gi Gram Panchayat samaga humphuma thoida Gram Panchayat amadi Village Development Plan hogdokre Iraiba Gandhina ahingsabu sakti lairaba khulai oina British ki mayakta sesinakhi National Cleanliness Thoram Manipur da faksana pangthokre ngasi CAB gi mayokta sangsingadoriba khongjangda mahiroi lup taruk yauksinkhre mahiroi singna saruk yabiyu Loisle pada maru iba pau mukan na pizari CAB sanaba yaroi aikoi mikap thoklasi haina mafam kaya dagi khinglak kiba kangsigi makholna tampaki district singda punnin linkhre
अमित शाह ना ताद्रबदी नॉर्थ ईस्ट की मियामना अखोइगी येलहोमी सिंगबु कंजनबा अपाम लंबीदा चटखिबा ताबनी हाइना नेफिप की कन्वेनर निंगथौचा लांचाना हाइख्रे तिलहौ बोरा मनुंगदा अमदी ब्लैंकेट की बैग मनुंगदा हप्चिलगा लोतुना पुरकवा मसिंग यामलबा WY टैबलेट अमदी ब्राउन शुगर का कोनना मियोय अमा असम राइफल्स ना फागत पंगमख्रे अमदी ngasi ayuk Richter scale mari dasmik mapan yauna yuhar hakre dukan ningkhai bagi thongdokta sini ani soktuna aruba fibam da like nakre Hौजिकी ओइनदी मणिपुरी पाउ मतंग सिदा लोइजरे मियेंग ताबि पुनमकपो अरुमलाना अमुकना खुरुमजरी